Ming M. Ranmi, President, Naga People Union Imphal. Naga People Union Imphal na yengbiriba, tabiriba, amadi well-wisher miyambo welcome tauri. Ahanbada tang 25 May 2026 ki ayuk pung tara tabum tamda Naga People's Union Imphal na mass rally ama organize tawuni. Maduda Naga gi issue hujik leilon wifi da Naga truk tang traum thoi May gi 2026 da kuki terrorist na phagre aduga ngasi phawba thiba phangde. Maduna madugi nungaidaba amadi ekhoigi demand Chief Minister da rally numita pisingani maramdi lelon wifi khungi ningthau lalboy chief se phabiyo haiba demand madoi makhoigi authority myam phabiyo haibi demand amadi women folk myamna ekhoigi Naga truk se phakibni aduga kuki terrorist kedarsingda pigibni aduna makhoi myam ji action lawbiyu amadi nemcha kipken unlawful deputy chief minister se drop tawbiro natraga remove tawbiyo haiba demand se pisingani aduna laiba mass rally sida Manipur da khuntam tariba Naga citizen myam amadi Manipur gi indigenous right citizen myambo welcome tawi mayam mass participation tawbinaba Naga People's Union Imphal na myambo appeal tawdi.